ngasi numida waram phongkiba tungan manipuri si phongsing amasung thokiba thodo wathoksingdagi maruoibe I pausing khongasaraga manipur top channel gi maikedi gi myamna thamjaramgi ahanbada street vendor phambi singa police ka muknabada asu apan yawnakre Imphal Municipal Corporation thasi ki taraga nipana thokiba order amagi matungina khoirambal ima kaithel gi akhoibada phamliba street vendor sing ayuki pung nipan gi matungdagi pot phamba yararoi haina athingba thamkraba matungda ngarang ayuk IMC amadi police na drive chathabadi street vendor phambi sing amadi police ki maikei de sauna mukna bathokraba matung ngasisu makhatana ungkhotna bathoktuna sauna irang thoktuna asu apan yawnakre panbayai street vendor sing ase ayuki pung nipan gi matungda lamphel supermarket ta phamnaba khan khrabasu street vendor phambi singna yaningdabadigi lepa leitana ungkhana tuna lakhibani lamphel supermarket ki maphamasi business area nati maphamasida pot yonbasu site street vendor sing maphamasida pot pham ngamloi laingang na athubada mapham saba bazar nakpa mapham ama sinbidri bafawba maphamasida sirabasu sina khoirambal kaithel pot yongani haki tungda yamlaba street vendor sing adu police na control tawrabasu makhatana street vendor sing na maphamasida pot yon kigani haina kholaw kya lauduna leibidigi pamdaba thodok thoktana ba police na mikup na hom singna sinaduna leki Nakalamaromda IMC ki caretaker L Rameshwar na Imphal Manungi lambi sinbamadi gari parking ki thengnariba problem sing asigi yenglaga khongthang asi lokhalakpani maruoina paunamadi thangal kaithel gi akoibida leiriba street vendor sing ase ayuki pung nipan phawba potpham phambi gi ayaba piri adu bahariba pungpham asigi matungdagidi lambi sinba hengalakpana maram oiraga tangai fadana khongthang asi IMC na lokhalakpani haibu wafamsu phongdokhiba leikrabani haina pausna palakli Makasa tarakpoina to papa omana Lilaroi Rangilal amadi Happy Razena maitei lainingde sanglaktuna laiming lobigi thorom pangthokre Mising la kun rom tamang laiba maitei singi nat saktam amadi satnabi kangi hairabadi aikhoi puno hotnabinaba sangi haina MP laisem sana zawna phongdokre wafamasi atopa laining satluraba Lilaroi Longjam Razen atopa ming Happy Razen amadi Laisram Rangilana amunghana maitai laining de sanglaktuna laiming lobi thoromda phongdokhibani haying khongbal ufong yumpham de leiba laining thau sanamai laisangna pangthokpa thoramadudha ining thau laisem sana zawbana makhoi niu sanamai laining de ngasidagi yawre habigi wasaksuloki Laisema sana zawbana makhatana malemgi apunba misinga sangdamnabada mising lak kunrum tamang leiba maitegi mising asidi percent yenglabadi point oina satkani mising yamjada bai khoigi nat saktam sanabe medi laining laisona si kange hairabadi miam puna thodang lominaba mathoktai ngasi atopa laining satluraba masak naiba miyoi singasi maitai laining da mu halakliba si makhoina satluba lambi edu lale khangbadagini atopa lining satpasing lana loba leiti malemda phataba lining su leiti adubu isagi imabu imani khanglakpadagi makhoi amuk halakpani haina lawi haikena su pausna palakli amaromdana lamdamasigi saknairaba artist singa minister N Berenga unakre ngasi state sigi minister N Berena lamdamasigi saknairaba artist singa ma ki office ta unakre artist ku unabadu manipur lairiba sumang lilabu thawai hapliba artist singi Zakot thorang amadi arts asibu zakot nabegi matangna khanaki artist sing unabaduna nauna minister oirakraba L Susindro Susaruyaki se minister makhatana hakibada lamdamasigi culture bu lenghandana thamle madi maki government artist singna honariba kya asibu matam super support tawgani haikhiana su pausna phongdorakli Makasa tharakpoina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si 0.7% ni Subnagi miyo anikak ngasi nauna COVID-19 na positive oiba thengnaraglaga miyo amata laikidabigi report lakte apun boina miyo isaniga maudraga nipana nauna COVID test toki aduga ngasi COVID-19 na positive oiba thengnarakraba miyo aniasi amana Imphal East dagini amana Urkhul dagini hainasu report tawri atopa pawmana Kamjong district sakhotnaba ABCD gi maram khangna thabak tawksi ayaba yauduna sanglakpasing mayumda hankinaba sinbiu Governor Manipur ki Governor Lagane sana haikre Kamjong district sakhothansi hairabadi tawdaba yadra A na Aadhaar enrollment B na bank account hangdokpiu C na COVID-19 vaccination amadi D na development gi thabak thoramni masibu ABCD haina khangnasi haina Kangjom gi myang na phungdokre wafam asi Manipur ki Governor
नुमित निनी की उरकुल अमदी कामजोंग डिस्ट्रिक्ट चटपगी ngasi लोइसिनबगी खोंगसत गवर्नर बु तारामना ओकपा अमदी इंटरेक्शन प्रोग्राम अमा टाउन हॉल कामजोंग डिस्ट्रिक्ट हेडक्वार्टर दा पांगथोखिबदा गवर्नर ना फुंगदोखिबनी गवर्नर बु ताराम ओकपगी थरम अदुदा फुंग्यार गी एमएलए लैसियो काइसिंग डीसी कामजोंग आर रंग पीटर आईएएस अमसुम डिस्ट्रिक्ट असिदा लैबा सीएसओ सिंगना सरयाखी मीटिंग अदुदा तोंगान तोंगान इशू क्यागी वरुल यावबो मेमोरेंडम सिंगसु गवर्नर दा पिसनखी गवर्नर ना फुंगदोखिबदा कामजोंग अमदी उरकुल असि म्यांमार गा ताइनाबा ngमखैदा लेबनी मरम अदुना अयाबा यावदना संगलकपसिंग मागी मागी मयुमदा हनखिनाबा सेनबियु मरम चाबो खुदिमक तंगाय फबा लेरबदी सेंटर दा तकनगनी सेंटर लेंगाकनसु मणिपुर असि 6 डेम अमदा सखो थरांग तौनबा मियेंग थमली हाइनसु पाउसना मखाताना फुंगदोरखी अतोप पाव अमना चीफ मिनिस्टर ना ngaगी पोथोक हेनगतनाबा रिव्यू मीटिंग पांगथोखरे ngasi चीफ मिनिस्टर एन बेरेना चीफ मिनिस्टर की कैबिनेट होल स्टेट असिदा ngaगी पोथोक हेना पुथोकनाबा मदि मपान नमदगी nga लौसिंदनाबा फिशरी डिपार्टमेंट की मखादा लेरिबा तोंगान तोंगान स्कीम सिंग थाबा ओइना पांगथोकनाबगी रिव्यू मीटिंग पांगथोखरे फिशरी की डायरेक्टर हैस बालकृष्णना स्लाइड कापतुना रिव्यू मीटिंग अदुदा सीएम दा खंगनखी मिफम असिदा लेंगा की फिशरी डिपार्टमेंट की कमिश्नर अतै ऑफिशियल सिंगसु सरयाखी ngasisu रिव्यू मीटिंग अदुना फिशरी डिपार्टमेंट की मखादा लेरिबे स्कीम सिंग थाबक ओइना पांगथोकपा स्टेट असिदा फिश फिंगरिंग nga masa sing elephants birds resources अदुना nga masa sing हेना पुथोकनाबा लौताक पाता हाउदोकनाबा खनखी स्टेट असि तोंगान तोंगान हांगदुना लेरिबा पार्टसिंग सेमजुनुना nga योगनाबा nga gi farm तौरिबा सोसाइटी अमदि लनाई nga योगलिबसिंगदगी nga लेमिननाबा वाफम क्या खनखी हाइदि अमरमदा चीफ मिनिस्टर ना मरी सुबा सिरोय फेस्टिवल 2022 पांगथोकनाबा सिरोय फेस्टिवल ऑर्गेनाइजेशन कमिटी की मिफम चीफ मिनिस्टर की सेक्रेटरीट पांगथोकतुना फेस्टिवल असि माय पाकना पांगथोकनाबसु खनखी सुहाइदि अतोप पाव मनमो स्ट्रीट वेंडर सिंग पुलिस का मुकनाबदा आसो अपन यावबगा लोइनना लुसिंगबी खरा फजिनख्रे हाइदि लेंगा की याथंगमगी मतुंगिन इम्फाल म्युनिसिपल कॉर्पोरेशन ना खोरंबल कैथेल स्ट्रीट वेंडर सिंग अयुपुंग निपानदगी पटफम फंबा यारोय हाबि याथंगबु थुगाइदुना लंबीदा पटफम फंबिसिंग पुलिस का मुकनाबदा आसो अपन यावबगा लोइनना लुसिंगबी खरा फजिनख्रे हाइदि थाउदो असिंग असि अयुपुंग निपान गी मतुंगना थोखिबनि मसिंग यामलबा स्ट्रीट वेंडर सिंग ना अखोइबु पटफम फंबा तानबा यारोय लंफेल की सुपरमार्केट पटफम फम ngमलोई हाइदुना लाउखोंगदुना पुलिस तमना संगसिलकपदा नकल अनिमक मुकनाबदु थोखिबनि थाउदो अदुदा सरुक याखिबि लंबीदा पटफम फमी नुपी अमना फोंगदोखिबदा मणिपुर लेंगाकना स्ट्रीट वेंडर सिंगी मफम साब खोरंबल कैथेलदा सिनबिद्रबदी खोरंबल कैथेलगी अकोइबदा पोट अदुमक योनखिगनि हाइबग लोइदना मखोइगी खोंजंग कंसिलकपदगी मणिपुर की पुलिस की मसिंग यामनबा फोर्स थोमजिलक्तुना स्ट्रीट वेंडर सिंग अदु तांथोक्तुना मखातना पोटफम फमदनबा मिकुप नहुम सिंगना थौरांग लखटख्रे हाइनसु पाउक्सना फुंगदोरक्ली अतोप पावमना हिंदी लोन ग मरी लेनबा थबक थौरम सिंग अथिंगबा थंबगी खोंजंग संगसिलगनी फेसोक इंडिया लंगाकना हिंदी लोन बु नॉर्थ ईस्ट स्टेट निपान यावना कंपलसरी ओइना तमहलगनी हाइरिबा फिरेप असिदा हाउजुक लेरिबा मणिपुर लेंगा की फिरेप करिनो हाइबगी मियामदा मयेक सिंगना खंगलो करिगुंबा थुबा मतमगी मनुंगदा लेंगा की फिरेप लाउथोक्तबा ताराबा मदि नमदुनि हिंदी तमहननबा थबक चथरगबदी फेसोकना लमदमसिदा हिंदी लोन ग मरी लेनबा थबक थौरम सिंगदा अथिंगबा थंबगी खोंजंग संगसिलगनी हिरामसिगी मतांगना फेसोक अमदि मणिपुर की अखंग हयामदि मियामगी ओइबा अथुबा खननैनबा मिफम अमा पांगथोकलगनी वाफम सिंगसी फेसोक की अनबो ऑफिस नौरेम लेकाई गर्ल्स प्राइमरी स्कूल ककवादा पौमिसिंग उनबदा फेसोक की प्रेसिडेंट निंगथौजम रमेशना फोंदोखिबनी मांगना मखा ताखिबदा हौजुक लैरिबा इंडिया की लेंगा असिना इंडिया की मीतै लोन अमदि फुरुप सिंगा लोन नाट कल्चर लाइनिंगबु नमथनबगी खोंगथांग क्या फोंग सथरकली मणिपुर इंग्लिश समपन निफुग मपन इंडिया तिनख्रब हिरम खुदिमक्ता लोइलम लेंगा अमदि सक्तमदा सथरकली मसिगी मनुंग मणिपुर की लोन नाट कल्चर लाइनिंग अमसुम पुवारी मुथतुना मंगनखिबा हाइबिस इंडिया लेंगा की थौसल अम ओइना लाकली मालेमदा लैरिबा लोन लिसिंग तरे लो मसिगी मनुंग मयेक लैजब फुरुप असि चामरोमतनी मसिगी मनुंग मणिपुर असि मालेमदा लोन मयेक लैजब फुरुप अम ओइना हिंगलखिबने दुबु ngasidi तंपाक्ता लैरिबा मितै कंगलुपसिंग अमदि सिंगमी फुरुप क्यागी लोन सिंग मुसिलप याबगी फिवमदा लाकली
India lengakna Hindi loan bu compulsory ohenabigi khongthang asibu Hindi loan nataba lam yoeba loan ngang bamyoy singi sar yankhai gitaru henbana khongthang asibu yade India gi apunba mi singi sar nipugu mari romta Hindi bu mamalon oina ngangnari India lengaki one language one religions amasung one nations theory de Hindi loan asibu nampuda satnahanbagi khongthang asi lakhalakpani Phirep asi South India gi state sing North East India sauna yaning de bi holairi North East state ama oiriba Nagaland de Hindi bu class 8 gi hena makhata ba class ta compulsory oina tamhaloi habigi phirep lakthokre India lenga asi constitution gi matungina federal structure ni federalism gi matungina Manipur lenga na Hindi loan si compulsory oigeni oiroi habadu phirep lowa amadi lakthokpa ngami lenga sina India lenga ki lusing singi mapuna sahana na basat pamadi makhong ko onduna haijabegi thauksiladuna Manipur gi phibam sokchilakpa furup asibu yonduna saba mantikna duna hingbagi thawung adudi satharoibani haikenasu pausna makhatana su phongdorakli marak thana mapalam gi ba pau khra myamda thamjaramge Ukrainian forces surrender taunaba Russia na amuk hana tanja pikre Black Sea gi hithang phamsar oiriba Mariupol da Ukrainian lanmi kia Azovstal steel plant da leiriba adu surrender taunaba Russia na ngarang amuk hana tanja pikre amasum Azovstal plant da leiriba punama pung anigi manungda khulai amata paidana facility lok thadokadabani haina defense ministry na kanki Azovstal's metallurgical plant oiriba mang takpa phiba machine maramoidana Ukraine gi nationalist battalions amasung miraiba ki khunek lan misingna Moscow gi matamda numijung mapung barodigi hauduna surrender tawgadabani haina Russian defense ministry ne thadokiba warol amada so haiki haidi amaromdana Punjab ta car canal da tasinbada miyoi manga sire ani thiba khangkidre Punjab ki Rupangarh district car ama Bakra canal ta sinkibedagi Rajasthan gi doctor ama masuma ki loinabi yauna miyoi manga sikibaga loinana nupi masa ani na hauzik thiba khangdana leiri haina police na phongdokre police official amana phongdokpagi matungina thaudo du ngarang Rupangarh district ki Amhatpur khun manaka thukibani bus aman matungdagi thomjilakpadagi car du canal adu ta sinkibani haina phongdokhi hauzik phawbada canal adu digi asiba haksang manga phangle hairi haina su paus ta phongdorakli amaromdana Arunachal da singning khaibagi thaudokta miyoi hum sikre akan mamongda nong subadagi Arunachal Pradesh ki Kurumkume district thokiba achobo singning khaibagi thaudo amada miyoi hum sikre haina official singna phongdokre state asida haukiba sayol ama nong leptana subadagi mafam kayamukta lambi faunadabaga loinana yum kai kayamuk amanga ta thokre haina su phongdorakli amaromdana Kabul di school manakta bomb kya pokhaibada yamdrabada angang tare sokle Afghanistan gi kunung Kabul da CI na ayamba leiba mafam amada educational center sing target tawdun leba economita bom mathang pokhaibada yamdrabada angang tare sokle haina police na phongdokre yamna thuna mathang pokhai hibaduda angang mayam sokki amasum mayam amana siramba yai haina Kabul police ki wangang loi Khadip Zadran amasum city gi emergency hospital na haidi Amaromdana Lanmi Satred Afghan Security Force ta sangjakre Pune Lanmi Satred Afghan Caretaker Government ki Security Force ta sangjakre haina Defense Ministry na laiba puponamita phongdokre ningthokaba numita saniga taraga manga suba Al Azam Corps gi training center dagi military amasum intellectual training loiraba matung akhanaba thauram amada certificate piki haina ministry gi sirol amada phongdorakhi Amaromdana market building ningkhai bida marisire Indonesia gi South Kalimantan province ta mini market building amani khaira khibide miyoi mari sikre atai kyana so panangle han leba pokunamita rescue worker amana phongdorakli market building ning khaira pagi thaudo do resident singna bazar district leba building aduda sana thana ba polam sing lainaringai ningthokaba numiki numidang wairang pung mari makhairom tabada thokibani haidi haina pausna phongdorakli makasa tharakpoina to pau khrana interlocutor AK Misraga NSN IMG General Secretary Thungalin Muibaga close door wari sanakre Naga Pistoki interlocutor AK Misraga NSN IMG General Secretary Thungalin Muibaga close door wari sanakre Naga Pistoki interlocutor AK Misrana Dimapur Leva Hebron Kem the NSN IMG General Secretary Thungalin Muibaga close door unaduna informant when wari sanakre
India lengakna ceasefire sathaduna nakal anigi marakta wari sanaba horakpadagi NSNIM headquarter da wari sanaba si handaki asin ahanmani wari sanadringai mangoinana AK Mishrabu Hebron KM da lakpada harautaram opagi thoram pangdoki amasum sayol amagi Nagaland khongsatte India government ki interlocutor oiriba AK Mishra April 19 Nagaland da thunglabani amasum panba yabadi NSNIM gi lusingba thungalen muiba hakchanggi phibam phatabana Hebron KM da lengdana laidibani AK Mishra na Nagaland da lairingai manungda Working Committee of Naga National Political Group NNPG gi su unaraba yai haidi Naga political issue ki warroisan ma purakna ba satharakliba wari sida tongan India government na NNPG gi su wari sanaribani Marasida AK Mishra gi kongsat manungda Nagaland government ki core committee ke su Nagaland political issue gi matangda unaduna wari sanaraba yai haidi core committee si Nagaland gi minister Nupi Yaona lusingbani committee asida Naga gi civil society organization kyasu yauribani haina pausna makhatana su phongdorakli atopa pawamana registration matam lepkhre Manipur hockey dagi renew amadi atay registration matam April 15 dagi May 2 fawba ayuk pung 10 dagi nungthul pung 2 fawba sathagani haina Manipur Hockey Union gi General Secretary Shiram Nikena thokpasi role amada hairi amaromdana PIC upgrade tawiyu ngasi ayuk pung 10 rom tabada Manipur Muslim Welfare Organization headquarter gi Secretary General Khuraibam Wadia Hasana lusingba team ama kairau maya lekai da leiba kairau mating PIC da satuna lamda madugi miyamgi wakat ki matungina yengsilure kongsada dura kairau mating PIC da doctor amadi staff sing section duty toram bathenaki layeng balak pa anaba singa wari sanabada PIC gi doctor amadi nursing nadi sok thaba leitana patient singbu care lobiye dubu government ki maikei dagi yengsin bibo watpana PIC da phangba yaba facility phangdi haina PMWO gi Joint Secretary Firoz Khan Songbam gi Sirul nasu makhatana phongdorakli atopa pawmana laikhidraba BDF Hizam Brozian gi loina bidalupa lak ani gi senpham piduna mateng pangkhre SP Thobal Zugesh Chandra Hobizam IPS ki miyeng makha BDF Welfare Association Thobal District ki Thaumi Singh loinana DHQ Thobal gi Reserve Officer Inspector Kaisam Prem Kumar Manga amasum KCRPS hembaga punna ngasi district asigi manungda BDF ama oina masagi mathau tawzaramba masagi anaba madigi manung matam sadana laikhidraba BDF number 2199 hizam brozen laifam thawbal atopum awang laikai de satuna laihoriba maki loinabi hizam ongbi inausa devida district BDF welfare fund gi lupa lak ani gi senpam kaithoktuna imung manunggi awapada mateng pangbugi saru ama oina ngasi kusinakre hadi Ningsing bayai BDF Welfare Association Thobal District na district asigi manungda matau tawriba BDF personnel singi marakta asiyana tholakpada leptana mating pangduna laklibani makatana haininglibadi BDF singbu state government matam sangna tamangamdaba awaba phibam amata thambiduna rakli haibida haimanna thokloi amasum BDF Welfare Association district kudimangna BDF masien gi marakta awana tarakpada mating pangnariba kudingma BDF singi masa masagi ration money digi apiku senpham khaijinaraga mating pangnabani asukwana masagi service security laitana BDF singbu sasan laknabagum laknabiriba sidi miyoibigi minungsigi wangmadani atopa pawamana laikhidraba BDF siamakuhuigi imungda lupa la amaga lising kuntra gi mating pangkhre sohairi Hokiba April 3 Yumsakisa Numita Thanga Outpost the Mathau Toramba BDF number 0783 Salam Siam Kahuina Masagi Anabadagi Maki Imungamadi Maki Loinabi Angang Punamakpu Thadok Laikidabada Bisnupur District BDF Welfare Association na Awaba Fongdok Pagaloinana Lehuriba Angang Singamadi Imungidamak District Asigi ASPN Heroes Mitai IPS Kimiyang Makada District BDF Welfare Committee Ki Chairman Shaityam Takilambam MPS Additional SP LOB PR na Bisnupur BDF Welfare Association gi thapu basinga loinana laikhidrabagi yumna satuna sel gi mating oina lupa la amaga lising kuntra gi mating pangkre loinana ngasi fawba Bisnupur BDF Welfare Association BDF member taragama pana tengbang bangam kren association asigi maikei digi su phongdorakli aduga aten be headlines angadaga myamna thamjaramge Hindi lon namduna tamanana buhona bahaybsi constitution bu yotchinana bagi thawongni haina su phongdorakli
इंडिया की यूनियन होम मिनिस्टर अमित शाह ने हिंदी लोन क्लास 10 फाउगी महिरुइसिंग नमपुर तामनना होना हाइबसी लैहौ खुनाय कनबा लुफ्टिन LKKL ना याजनिंग दे अदुगुम्बा थावोंग अमा लमदम मसिदा नमपुर सतरकपा मतमदा फतबा फल सोयदना लाकनी हाइना LKKL की जनरल सेक्रेटरी लोकेंद्रो मैतेन खुयेक पीदुना थादोरकपा सिरोल अमनसु फोंदोरकली अदुगा हौसिक ओइनदि म्याम पाउस मतंग असे लुसिनजरगे अमसुम पाथोकसगिबदु सोयखिबा लांखिबा यावरसु म्याम नंगाखिगनी मतम मतम गी ओइबा मरुइबि पाउसिंग सु म्याम दले पलेतन अपडेट पिजरके एंड थैंक यू।